Sanjit Fake Encounter Case ki achumba karino haiba CVI ki investigation loiraba tungda khanglagani haina gaikhangamna phongdokre. Manipur Human Rights Commission amatam sangna mathau tawduna leirakpaga mari leinana Manipur High Court na Chief Secretary O Nabakishore bu court ta karaknaba khangankre. License paiba kaithel fambi singi port yon fam athubada sembio haina Kwairambal nupi kaithel ki port fam fambi singna wakan mi fam chathakre. Amasong taragani toirak suba South Asian Games ki mairanga si Imphal da thunglakre miyo lishing ama henwana relay aduda salyakre. Mayam kurumzari dom yengbir se Impact News ni Prime Time Manipuri News Bulletin dai khaidam jentizina huje pungja si faw ki mariba pausing mayam da pizari. CBI na inquiry chathariba chungkham Sanjit Mihat ki case asi loirabadi achum aran soidana khanglagani haina Home Minister Gaikhangamna phongdokre. Wafam asi ngasi Kumalampak Men Stadium da pangthokpa Sahit Manoranjan Singh Memorial State Open Football Tournament hawdopagi thoramda Paumi Singh na hangba wahang amada Gaikhangamna phongdokhibani. Manipur Police ki Head Constable Thongnaugzam Herojit Singh na matam madugi Additional ASP Hauzikna Imphal West ki ASP oriba Akoijam Jhaljit ki yathang matung ina nongmaina kapaga hatkibani haina media da phongdokhiba wafam maduga mari leinana hangba wahang da Home Minister na hai. Hauzik case asi court leiba maram na wafam sing phongdokpa pre-justice oigani haiki. Chanter dagi thaudok asi ki matang da mari leinaba warol sing piraknaba Additional Home Secretary da khangalakpa laikre hairi. Karigumba Herozina Security PU Hairak Mahakpu Ngak Senaba Matik Shaba Security Home Department na Pigani Hainasu Home Minister na Phongdoki. The CBI inquiry Takari, CBI dignity report and report over subjudice of the port in Nava. The CBI inquiry is in Honda. Lives are secure all there. Security PU Hairak were bound to. Amaramda Sanjit Mihat Kamari Lainana ngasi New Delhi da leiba Manipur Bhavan ki mamangda masing yamlaba North East ki miyamna North East Forum for International Solidarity NEFIS ki banner makhada wakat khongjang changsin kre. Mihat asida Chief Minister Fawbugi Ming Palaklabanina UNO gumba International Organization amana case asi independently thigat hanbiu haina NEFIS na Manipur Bhavan gi Resident Commissioner da memorandum amasu pisinki loinana matamadu de Imphal West ki Additional ASP oikiba Akoijam Jhaljit pu khudakta suspend tawduna inquiry chatha hanbiu hainasu demand tawki. Sanjit ki imung da compensation matik chana pibata natana democratic rights matpagidama government Sanjit ki imung manung amadi Manipur gi miyam da lale haijagadabani hainasu demand tawki. Fact encounter leptriba fawba amadi chenaba singbu chairak pidriba fawba NEFIS na Manipur government ki mayokta khongjang changsilagani hai. Manipur Human Rights Commission MHRC na matam sang na mathau tawdana leirakpaga mari leinana Manipur High Court na Chief Secretary O Nabakishore bu court ta karak na bakhangankre. MHRC na mathau tawdana leibagi maram lakliba February gi tang nipan fawbagi manungda court ta laktuna sengdoknaba Chief Justice Lakshmikant Mohapatra amadi Justice Nongmai Kapam Kotishore anina semba bench amana O Nabakishore da khangankibani. Commission asi mathau tawdana leire haiduna Tharakhiba PIL amagi hearing ngarang bench asina chathakibani. Case asigi petitioner oidiba hanagi health ki director TS Suresh Singh na thadrokpa chairol amagi matung inna ka leitabadagi commission asi mathau tawdana lakhibani haina government ki council oidiba advocate general na court ta phongdoki hairi. Mamangi hearing sing dasu government ki council sing na maram ama natraga ama pishinduna MHRC ki mathau tawhanbagi thabak asi thinta handuna lakhibani haina petitioner na phongdorali. MHRC asi English anigatara gi May thadagi mathau tawdana leirakibani ngarangi hearing aduda advocate Dr. RK Deepak na petitioner gi maikaidagi court ta kaki. Temporary market sabagi mayokta Kwairambal nupi kaithel singi nupi sing na ngasi Kwairambal kaithel da wakat mifam chathakre government athuba matamda kaithel farm liba license holder singi mafam jaba platform ama singadabani haina demand tawri. Ngasi temporary market maya da chathakiba wakat mifam aduda saruk yakiba TH Rani Kwairambal kaithel nupi sinfam amadi saktang kanba lupki secretary na phongdoropagi matung ina hauze government asariba temporary market asi yamna mafam chadaba amani Kwairambal ima kaithel sangi fibam khudong thiningai oibana hauze license holder sing awaba kaya mayoknari
License holder singi oiba mafam chaba pot yon fam ama atuba matamda government na singadabani natrabadi hanagi akai toy thoklaba kaithel sangda adumak famjilagani haina makhataki. अखोइना हाइजरिना अखोइगी मी लिसिंग अनि जे मफम जे मोइने पिबिगे हागन लिसिंग अनि जे पुलप पिबिरोबा अनो थोराइज ओबा मयाम जे मोइगी मफम सिनबिरो अदुगा अखोइ पोफम जे पुलप पिबिरोबा अखोइ जनवरी की कुंठा माथोइ बाबगी मनुंगदा अखोइगी चप चाबा कैथेल अनि जे पुन्न फम्बे याबा मफम मम गवर्नमेंट पिद्रगदी अते काय थोलबा कैथेन सिंग असदा इसा इसागी इराइबंगनि खलगा अखोइ मसिना कैथेन जेने निंखारक्तन लगा सिरजु सिबा पोफम फम्बम लेतदना चाद थक्तदना सिरजु सिबा चंगननबा लोगै वारेब तो अखोइ हंदोकपा लेतना दुइ खोंजंग दुमक चप चाना चमखाता Nakalam romda hauzik leiriba temporary market set ki awang thangba sarukta matam kharagi oiba kaitel sang education minister Moirangthem Okendrona sagani haina tawriba adu yaba ngamloi hairi masigi mayokta hauzik yumda handana ahing yariktuna leiri haina Nagamapal Women Street Vendors Khwai Ima Kaitel Association na thadrokpa cherol amada khanglatli Chaliba thasi ki tang pungamanga da Manipur ki Chief Minister Banglo ki maning thangba gate mamang da Kakchingi MLA Y Sur Chandrana BJP Manipur Pradesh ki State Secretary Mayang Langbam Rameshwar da Chathakiba Thawong adu government meeting changbi bagaloinana matik chaba action lokhatpiyo haina phangtorokli ngasi Kakching Municipal Council da BJP da mai paklaba mihut singbu Kakching BJP mandal na sinduna Irabot Park ta taram na opugi thoram amaga mari leinana State Secretary M Rameshwar na hai MLA na mahakpu aranba maral kya sezinduna miyam da lan na uhanna ba honare thogdok thokiba numit aduda Kakching gi MLA amadi mahaki escort ka loinana lambi mayai da gundaism gi thawong chathakiba adu MLA amana chatkadabli chatnati haidi hadak pangthokiba municipal mikhal da BJP na puthokpa mihut mari mai paklakpa haibasi Congress na chahi tara sasan pairakpada asoiba thabak kaya taure miyamna yadre haibadu takpani hai Sarkar asi laina Honorable Chief Minister Honorable Deputy Chief Minister makoi laina makoi gi mamang maktada Honorable MLA amana prajagi mako mapi mapa wariba amana aibu hatkani tupkani phangagadi khongloi nagani haibagi mawongda nungthilgi pung ama tabada tawreiba mawong asi yamna kiningai masangni asigumba thaudog asi matungda amuk thoktanaba sarkarna masigi chapchaba action lobiyo Ya school Sawgaizam Leirak Maning Nambul Mapal da Leiba contractor amagi yum da ngarang numidang pung tret ka minute kuntra rom taba aduwai da yung gi thongal da bom ama pokhai kre adubu laibak fabadagi asok apanti yaukidre thogdo si sinam dizen koba contractor amagi yum da thokibani thogdok thokraba matuk Imphal Police Station gi additional SP na luchingba police ki team ama mafam adu da laki bom pokhai bana maram oiraga yung gi lambi rom thangba wall amadi thangnaba yum da akayatoi khara thoki tungda contractor asina media da fongdorakpada bom asi kana pokai halam libano amadi kana gumba amatagi singnarakpasu mamang da laiti haina mahang fongdoroki sigumba thogdokji thokpa matungda mi amada angang sing family gi lejariba singda su amoina sathiba nungaitaba sigumba bom pokai bagi makhol ama tabasina asugi matik nungaitaba pot amoina uni adugi matakta akoi ju ikai jare maramde kaiginoda ai yumda bom pokhai halami habsi ta kanda akoi dasu aranba tawru moong ama da waina miyamna ubireko ado masigum sidi amona uhan biroi da Nakalamurom da ngasi Moirangkhom Sawgaizam Leirakta Yumlakta Bom Pokhai Hanba Yaning di Haiduna Wakat Mifam Pangkre Welfare Club Amadi Maira Paibi Singna Sinduna Fangkiba Wakat Mifam Aduda Aikoi Santi Pami Gun Culture Taubiganu Mirakta Bom Pokhai Hanbiganu Haina Iba Play Kat Sing Sezinake Moirangkhom Sawgaizam Leirak Maira Paibi gi member RK Kabitana Asigumba Thogdok Asi Matungda Thokhan Binu Haikibaga Loinana Kari Maram Gidamak Bom Pokhai Hanbanu Haibadu Sengdok Pirau Hai Kanagumba isa isusing na ngarang numidang pung tare makharom taba matamda mafam asida bom pokahan biramba sida akoida yamna mipai jaba nungnang jaba phaujai aduna masigi thaba asi matungda amuhana tawbiganu aduga kanana karigidamak bom asi pokahan biribano haibadusu chengdokpirau akoida hana karigumba I pau amata khangjaba leijade Samurogda Leiba Little Master Higher Secondary School da tamba mahiroi ama chingnaningai oiba mong da ising da taduna sibadagi mahiroi asigi mama mapa
na thigatpinaba mari leinaba authority gi pukning singchinglakli laikhidraba mahiroi adudi Chandel district ki Kwathadagi Takhelambam Somorjit chahi 35 apokpa Takhelambam panditni class 10 tamliba Somorjit mahaki school manakta leiba student hostel amada leibani hairi ngarang mamanaba mangaga loinana Imphal Turel de iroibada mangkhibadagi ngasi ayuk pung 10 tabada mahaki asiba hakchang oina fangkhibani Jingningnai oiba misi asiga mari leinana ngasi press club ta pangthokhiba paugi mifam amada Somorjit ki apokpi mama na phongdorakpada thodok asiga mari leinana Wangoi police station da complaint tawrabasu lawbiu yadre hairi mahaki macha karamna leikhidabano haibagi asengba khangba pami haina phongdoraki Ijagi misije kamaina sigibino kamai tawkibino haibdo khangde khangdabagi matungina ingasi isade wari wakhongje khangnanaba miyamnasu mateng pangbiu haina miyamgi satagi ainaju police station jaju ainachi chagabada moina lawidre aduga ai jagi hasangdusu sigi wari wakhong phangri baw aidi jagi hasang lawjiro ina ta thambi Student experience in interstate living gi delegate Singbu Okpagi Thoram ama pangthokre Akhil Bharatiya Vidyarthi Parishad Manipur na sinduna thoram adu Manipur University Art Science Department gi Senate Hall da pangthoki thoram adu da Manipur University Chemistry Department gi Dean Professor Dhane Shorna athoiba michunglen oiki loinana Akhil Bharatiya Vidyarthi Parishad Manipur gi President Indramani amadi Social Worker Nila Kumar na President amadi Guest of Honor oina saruyaki Student experience in interstate living shell asi Mahiroi Singgil Lup ama oiriba Akhil Bharatiya Vidyarthi Parishad ki lamjing makhada India da apunbagi wakhal puraknaba leibak sinba thungna chattuna amatta oibagi wakhalon sagatnabagi pandam da sinba tour program amani Siz Academy of Nursing Langol gi tara suba GNM Nursing Mahiroi Singgil Lamp Lighting amasung Oath Taking Ceremony ngasi pangthokre hariba thoramadu Langol da leba Siz Hospital and Research Institute Sirigi Auditorium da pangthoki thoramadu da mari leinana Manipur Council of Nursing na Lawba exam da makok mathang takraba Mahiroi Singh da su manamathum Singh ya thoki thoramadu da saruk yaraduna Sirigi Chairman cum Managing Director Dr. KH Palina Mahiroi Singh na afaba wakal khanduna kathokpaga loinana nursing care da pukning chingsinbagi apamba adu phongtokhi North AOC da leiba Maipakpi Maternity and Child Hospital ki Managing Director Dr. KH Tombana nurse Singh na kathokpaga loinana thabak tawbina basu appeal tawki Doctor ki prescription, doctor ki diagnosis puna madu tawragani adubu healing weba portion aduda sidi nature bigadabni nature heals surgeon cuts the wound but nature heals madu ki healing process to that quite the ano it bigadaba I think adubu no han mama adudi nurse ki duty ni your duty is very profound and very special masigi life masi yoga have targadi dedication have ma changne sincerity have ma lere aduga aigi aim and objective adu yawna bidamta target yawna bidamta ai hard working ama tamata Thasigi haukiba tang mari da thokiba akanba yuhar habana amangata thokhalaba irang part 1 amadi part 2 gi manung hanjina leiba mafam singda All Manipur Gorkha Student Union amaksu amadi Kangla Tombi Gram Panchayat ka punna khusamnaduna Tengbang Potlam Singh yan thokre haina General Secretary amaksu na thadrokpa Cherol amada khanglakli Tengbang Potlam Singh adu Taiwan dagi Master Ching Hai Kauba Mioi Amana sponsor Tarokpani Haina Cherola Sina Makatari. Kun Suba National Federation for Indian Women gi Kun Suba Mifamda Saruk Yaruba Nupi Marupna State Asidagi Manipur dagi Armed Forces Specials Power Egg Lokthok Kinaba Puthok Lamle ngasi Major Kulta Leiba Manipur Press Club ta Pawmi Singh Unaba Mada All Manipur Nupi Marup ki President Sakina Phongdorapada Leiba Kayagi amadi State Kayagi Nupi Singh na Saruk Yaduna Visakhapatnam da pangthokiba mifam aduda Nupi Marup ki Mihut Singh na apspa gi matang da Jivan Reddy Commission ki report atuba matam da lankhatpa Nupi da chathaba miot minai hanta hanba amadi Parliament amadi State Assembly da Nupi gi cha da kuntra go humdoi reservation thambagi wafam Singh pukhatki BJP ki sarkar haiba tare mana litauba sarkar India ki sarkar si lakpa kanda hana mamang dai khoina lisang sinna talaga lakhiba dugumlaba 33% reservation gi wafam adu nathairaga thamlakhiba dugi kanba kandem ama tawi Nehru Yuba Kendra Imphal West Foundation for Living Kiam Gai amadi Standard Robert Higher Secondary School Kanchipur na punna khusamnaduna ngasi Kanchipur da leiba Maharaja Gambhir Singh gi khubam amadi akoibagi lamtu sengkre haina
Foundation for Living ki President na thadorokpa Cherol amana khanglakli. Loinana Maharaj Gambhir Singh ki khubamda laishu kattuna ikai khumnab utkre haina Cherol asina makhathari. Manipur Legislative Assembly ki www.manipurassembly.net haina mingthon ba anoba website amang asi hangdokre. Anoba website hangdokpi ki thoram adu Chingmairong da leiba Manipur Legislative Assembly ki complex ta pangthoki. Website adu Legislative Assembly asi ki Secretary ki magazine na hongnabi matung ina hangdokhi. Ngasi ki thoram adu da Assembly asi ki Director, Deputy Director amasung staff sing na sarukyaki. Manipur Legislative Assembly ki ngasi hangdokhiba website www.manipurassembly.net asigi mamangda www.manipurassembly.nic.in haina leirambani. Inaunong na hangdokliba website asina Manipur da natana malem pumbuda leiriba miyam na Manipur Legislative Assembly gi maram amasung thabak thoram kaya irai laina khangbada khudong chaba piragani hairi. Website sima launch tawragadi aikhoina port punamak si loin thangkalani. Even LDA degi grade 4 degi na up to deputy secretary ki level ki RR se koi website ta hapani. Assembly ki proceeding matam ki bulletin loina upload tawrani kanangwam na assembly ki maramda bulletin so aduki adum da PBU adum da tal phangan biu ga secretary da address tawraga or DDO da address tawraga or director da address tawraga thari mayams. Warning ai goidre koi website ta loina upload tawragati. Pride of India connection with Army Day 15 January 2016 haiba hiramasida ngasi Moreda leiba Taragamatoi Subasam Rifles Unit Hospital da blood donation came ama pangthokre. Haiba KMC Association of Voluntary Blood Donors Thobal District Branch Manipur Department of IHBT Service Infalamadi Taragamatoi Subasam Rifles Morega punna khusamnaduna pangthokpani. Ngasi ki KMadu da Hills Tribal Council Moregi Mihut Singh Tamil Sangam More Manipuri Muslim Council More Kuki Women's and Human Rights More Manipur Organization Gorkha Samaj Samiti More All Manipur Students Union More Amadi Kuki Student Organization More gi Miyoi Singna Sarukyaki RIMS ki Doctor gi team Amadi Taramathoi Suba Assam Rifles ki team Singsu ngasigi Kemadada Sarukyaki Manipur da Khundamina riba Kanglop Singbu Nungsi Chanana Lemina Nabagi Pandamda Amuko CCS Amadi UCM na punna khusamnaduna lakliba February tang tarukta pangthokodriba miyamgi rally asibu National Identity Protection Committee NIPCO Manipur gi Maikai dagi su saruk yabagaloinana mapung fana saugatkani haina Secretary General NIPCO na thadropa cherolamada khanglakli amoromda rally asibu All Manipur Art and Culture Student Union amak suna su mapung fana saugatpa haina ngarang union asigi mifamna ware nakhre haina Amaksugi Information and Publicity Secretary na thadropa cherolamada khangalali. Senapati District tagi Binu Apokpa Kamsai Hausikna New Delhi da leiba masagi chahi taraga mari surabi nupi macha asi ngarang pot leiba thokibadagi thanjilaktre hairi masigi matangda Delhi Police da report ma file tawkre hariba nupi macha asi kuchu ngawi foot manga mukwangi mahakna mayumdagi thokiba matamda amuba machugi khangau amasu phurit litki amadi masada mobile phone loinaki kanagumana Haidiba nupi macha asi thengnaba yaurabadi Northeast Helpline number 1093 da pau pibiro hai Singzamai Shapam Laikai da leiba Sidogi Yausang Sports pangthokadaba ground asi matam sangna amot akai amadi fatta hauti kaya paisinduna leibata natana Akut atong kaya lairiba asi Social Environment Development Organization ki Thomi Singna BJP ki active member amasu oiriba Ngangbam Robot Chatunas Sengdokpi na ba haizarubada dozer amadi JCB piraktuna semjin birakpa sida Sidogi Thomi Singna thagatpa phongtorle Manipur State Kala Academy Imphal na Lalit Kala Academy Regional Center Kolkata ga khusamnaduna Regional Panthers game ama lakliba tang kun ga mapandagi mathang thagi tang ahum fawba Palace compound da leiba Directorate of Art and Culture gi mini conference hall da pangthoklagani haina Manipur State Kala Academy gi secretary na thadropa cherolamada khaklali Education Multimedia Research Center EMRC Manipur University na sinduna education gi lamda Information and Communication Technologies ITCS haiba hiramasida Khangzinbada Kanaba program ama Kangla Tombi da leiba South East Manipur College da ngarang pangthokre ngarang pangthokiba thoramadu da EMRC MU ge director Dr N Premchand Singh Simco ge principal T Nabakumar amadi EMRC MU ge regional officer Dr CH Betoliana Thoramapu oiki participant chamarom na saruk yakiba thoramadu da Dr N Premchand EMRC ge thabak thoram Singh utkiba galoinana Semco ge principal da EMRC na puthokpa khongwatlaba
e-content lecture chamaga marfu taraga humdoi khusinaki. Thasigi Marida Tokiba Yuhar Habagi Togdokta Tabungkok Awang Laikai Dagi Kanguzam Ibotombi Singna Laikidabada Salai Apunba Nupi Lamzing Lub Sanulal Nungaitaba Fongdokpaga Loidana Ngamjaba Sel Amadi Chana Taknaba Potlam Sing Pidune Imung Manungi Awabada Saruya Kre Hainangasi Publicity Secretary Sanulalgi Cherolamana Kangalakli. Langol ge sees a hospital and research institute like Naduna Ladiba Impact TV gi local cable operator gi technical assistant Brahmachari Mayum Hari Dattada All Manipur Local Cable Operator Association Amal Kwana Mamangda sale oina lupa lishing kuntraga mga mating pangkraba matung ngasi amuk lupa lishing kungi mating pangkre. Since the hospital gi PR gi office ta pangtok ki ba achamba thauram aduda amal kwagi working president Waikom Monindrona Association asigi miyoi ama asok apan yaurapada association asina sale gi oiba tengbang ba haina lemna kiba adugi matung ina ngasi anirak subo oina mating pangkibani hairi. Brenda sokpada gi laikat naduna ladiba Haridattana Makhatana Association asina mating Pangkigani Haina Fongdoki, Ningsingba Yabadi, Haridata, Tasiki Tang, Taragani Toy, Uripo Polem, Leka, the cable, Gamari, Lena, Tabak, Suring, the electric post, the Tarakuna, Sopodagi, says hospital, the like another Lakibani. Atu matamda ishoda thongni jaraga koina phagatnabagi haijaba loinana all Manipur local cable operator na mamangdagi dum hauna changchalaga lakchaba hariba khoigi team jingdagi asokpa yaurukpa matamda angamba tengbang paisagi oina pigani haina haidok Hijakibo. Adugi Manung Chanangasi Hariba Soktuna Labaktina Ladaba Bi Harita Sarmasida Akoi Mayamna Komjan Jaraga Lupalising Yang Kemanga Mateng Togjabani. Arunachal Pradesh the President rule Thambagi Matangda Unkatnaba Ladingai Talagasida Ngasi Nungtil Supreme Court Pigadaba report Amada Governor JP Raj Koana Warol Kaya Fongdokre Hauki Bachahi gi Dipsemzer Taraga Marida Chief Minister Nabam Tuki gi Minister Maraktagi Amana Raj Koabu Usitaba Mong the Khut Thagi Tauri Haiduna Warol Aduda Paladuna Maral City Thagdosigi Matung Dagi State Assembly Mifam Ngan Katna Kaukibani Loinana Warol Aduda State Asigi Law and Order Amadi MLA Singi Aranba Singsu Pali Nakalamromda Arunachal Pradesh ki ex Chief Minister Nabam Tuki Nangasi State Asida President rule Thambagi Mayokta Anoba Pliyama Supreme Court file Taukre. Hauze Ngasinomagi Sanabagi Pawda Taraganitoy Suba South Asian Games ki Mayra Ngasi Manipur Yorokre Mayra Aduna Manipur Hek Yoropaga Manipur Su South Asian Games Asi Haugadore Habigi Toes Relay Ama Chatki Mayra Khongchat Adu Kanglagi Utra Sanglen gi Mamangdagi Hauraga North AOC GM Hall Mamang Faudun National Highway Kutraga Mapan Tamna Laki Khongchat Adu Raj Vaban Mamang Kangla Patki Paring the Laktuna Kanglagi Makha Thangba Get the Amuk Janglaktuna Utra Sanglen Mamang the Lamtungpam Waiki Ngasigi Tos Relay Adu Department of Youth Affairs and Sports Government of Manipur na Sinduna Pangtokibani. Mayra Relay Lamthabagi Thoram Aduda PhD gi Minister Oibatanatana Manipur Olympian Association gi President Su Oiba I Hemochandra Singh Commerce and Industry gi Minister Govindas Konthogjam Amasung Social Welfare gi Minister AK Mirabai Devi Su Saruyaki. Taraganitoy Suba South Asian Games asi February gi Mangadagi Taraganitoy Fauba Guwahati Amasung Silongda Pangtokadabani. This is a Kangla Imphal, a historical place related to the Imphal. So I'm very privileged and honored to organize this torch relay here. And after completing this relay, we moved to Gangtok, and then after completing Gangtok, we moved by road to Kohima and then Itanagar. And then on 5th of February 2016, up to noon, we reached to the Seru Sajai Stadium, where the inauguration ceremony of South Asian Games will be held. Mathang thagi tang mga fawba chathagadaba Western Wi-Fi gi chahi gi oiba General Conference ngasi Hanglef Kendra gi MLA Manga Wi-Fi na hodokre. Ngasi Senapati District ki Kamuching Khulda Pangthokkiwa Thauram adugi saruk am oina football tournament amasu hogdoki. Tournament asi team kun marina saruk yaduna pangthokadabani. Tournament adugi saruk ama oina nat ki oiba thorong kya su pangthoki tharam aduda saruk yakiba MLA Manga Wi-Fi na phongdokibada Wi-Fi kangluk na ngasi fawbuda state asigi oina achoba daita kaya ama lauduna lakli. Hogalakliba Wi-Fi kangluk ki miyoi sing na su state asigi chawkhat na ba thabak thoram singda saruk yafam thoi hairi.
ꯑꯩꯈꯣꯏꯁꯤ ꯌꯨꯅꯤꯇꯤ ꯑꯣꯏꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯀꯩꯅꯣ ꯇꯧꯔꯒ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯝꯅꯃꯛꯁꯤ ꯌꯨꯅꯤꯇꯤ ꯑꯣꯏꯍꯟꯕ ꯑꯗꯒꯤ ꯃꯔꯛꯇꯨꯗ ꯑꯩꯈꯣꯏ ꯋꯥꯏꯄꯤꯁꯨ ꯑꯗꯨꯝ ꯌꯥꯎꯍꯟꯕ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯤ ꯑꯦꯔꯤꯌꯥꯁꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯁꯥꯟꯅ ꯈꯣꯠꯅꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛꯀꯤ ꯑꯗꯩ एजुकेशनꯒꯤ ꯃꯔꯝꯗ ꯗꯤꯕꯦꯂꯞꯃꯦꯟꯒꯤ ꯃꯔꯝꯗ ꯀꯔꯝꯍꯥꯏꯅ ꯆꯥꯎꯈꯠꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯃꯤꯅꯥꯔ ꯑꯗꯨꯝ ꯄꯥꯡꯊꯣꯛꯀꯅꯤ ꯗꯤꯕꯦꯂꯞꯃꯦꯟꯒꯤ ꯃꯔꯝꯗꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝꯊꯣꯡ MLA ꯑꯣꯏꯔꯛꯄꯁꯤꯗ ꯈꯔꯗꯤ ꯐꯪꯉꯦ ꯑꯗꯨꯕꯨ ꯍꯥꯟꯅꯗꯤ ꯑꯃꯠꯇꯁꯨ ꯀꯩꯅꯣ ꯇꯧꯍꯧꯗꯦ Anisuba W3BJB Challenge Hockey Men's Open Tournament ngasidagi Khuman Lampak Hockey Stadium da hokre ngasi tournament asigi ahanba league match amada Back Pune gi Sanaroi Sanjoy Tapona Panjel ahum aduga Sidiki Sek amadi Lovepreet na Panjel amamamga chansinduna SYUC Uchekon bu Panjel manga sino da maiti bapi kibani tournament asigi ngasi hokdopaki thoramadu da Lamlai Assembly Constituency gi MLA KSS Biren Amzu gi President Wangkemcha Samjai amadi Manipur Hockey gi President oibagaloina na Olympian KSS Toibana ngasigi tournament asigi hokdopagi thoramadu da saruk yaki mapal lamgi team mari yauna hockey team taragama thoina saruk yaduna ngasidagi hokiba tournament asigi hayeng makhataba league match ani sanaragani Taruk Suba Syed Manoranjan Singh Memorial State Open Football Tournament ngasidagi Khuman Lampak Man Stadium da hokre tournament asigi ngasi sanakiba ahanba knockout match amada SKYC Sekmaina Moirang FC bu Panjel Taruk manga da maitiba pikre ngasigi match asida team animak na apiba matamda Panjel amamam chanaduna match asi draw oibadagi kicks from penalty marks na aka apogi laibak lepnabada SKYC Sekmaina mai paktuna tournament asigi anishuba round changbangam kibani Manipur ki Deputy Chief Minister Sri Gaikhangam amasung Imphal West District Football Association ki President ga loinana iram damasigi football masana sibu pamjaba miyoi sing amadi laikhedraba Syed Manoranjan Singh gi imung manung gi miyoi singna ngasi hokdokiba tournament asida saruk yaki All Manipur Football Association ki meeting makhada Imphal West District Football Association amadi Group Center CRPF Imphal anina khusamnaduna ngasidagi haukiba tournament asida team taragama thoina saruk yari hayeng tournament asigi match ani sanaragani Anisuba Amifa Invitation Football Tournament Amig FCA amadi Editor FC semi-final changkre ngasi sanakiba tournament asigi ahanba league ta Amig FCA na AMC FC bu Panjel Mari amada aduga Anisuba league ta na Editor FC na Amig FC B bu Panjel Taruk sino da maitiba pikibani Amifa Football Club na sinduna thasige kunmari dagi kongba kaithel da leiba Saudong bungi sanabung da chatharakliba tournament asida film ga mari leinaba football club taretna saruk yari tournament asigi hayeng sanagadaba semi final match animak sanaragani Andhra Pradesh ki Visakhapatnam da pangthokadaba Nepal Suba Mini National Archery Championship da saruk yarugadaba Manipur gi Mini Archery team ngasi Imphal thadokre championship asida nupamacha amadi nupimacha gi archer mari marina Indian round recurve amadi compound round da saruk yaragani Gitanjali Laishram na team coach amadi T Netrajit na nupamacha gi team manager oibagaloina nupimacha gi manager na L Jogita amadi GA Manjuna team coach ki thaudang lauri Manipur Archery Association ki thaupuriba masak naiba miyoi sing na ngasi Visakhapatnam yaugadaba Manipur ki archer sing adubu Khuman Lampak Indoor Stadium dagi lamthak khiba thauram aduda saruyaki Tamil Nadu da ngasidagi kunganithoi rak suba national thangta competition haukre Tamil Nadu gi Ilambalur da chathagadoriba tournament asi hawdopagi thoramda Perambalur Group of Institution gi chairman Dr. K Varadharajan amadi Thangta Federation of India ke President H. Prem Kumar Singh Su Sarukyaki tournament asida state taraga nipan ki sanaroi chamanga ga yankai marina sarukyaduna athoya hen tanagani hairi Anisuba Elite Cricket Tournament Blue Hawk Khurai Maipakre Manipur Cricket Association sinduna luang sangbam dalaiba luang popo cricket ground ngasi sanakiba tournament asigi traga mapan suba league match amada Model Club Chingamakhana toss ngamduna batting hana sanakibada apiba over kuntraga manga da wicket tare turga run chamaga nifu taruk lawbangamki masigi paukhum oina Anisuba batting sanakiba Blue Hawk Khurai na over kuntraga humdoiga ball Manga da wicket tare turga run chamaga nifu tare lauduna match asi wicket ahum da mai pakibani match asi da Blue Hawk Khurai gi all rounder Sultan na man of the match ki mana fangbangam kibani tournament asi gi hayeng sanaga da kun suba league da Kashar Road Athletic Union
Khamnam Leirak Amadi Re Young Star Nagamapal Anina Lamba Tonglaragani. Manipur Veteran Cricket Association is Sindhuna Langthabalgi Public Ground the Chathariba Ahom Suba 2020 Cricket Tournament Cyclone Thangmiban Final Chankre. Ngasi sanakiba tournament asigi ahanba semi-final the Cyclone Thangmiban na toss gamduna betting hana sanakibada apiva over kundra wicket ahum turaga run chamaga humfugamanga lawang ngakibani. Masigi paukum oina ani suba betting sanakiba Nauria Pakhang Lakpa Sporting Association Khai Imphal na apiba over kunda wicket taruk turaga run chamaga nifu taruk kak lawduna match asi run taragamapanda mighty kibani. Cyclone Thangmiban ki all-rounder Rajesh na ngasigi match asigi man of the match tabang ngakibani. Hayang tournament asigi ani suba semi-final the champ Khagempalli amadi Dynamic Sporting Union Kwakaichal ani lamba tonglargani. Alright, with the bulletin asigi headlines amhona mayam tamsagay. Sunset Fact Encounter case ki achumba karino haiba CVI ki investigation loirabat tungda khanglagani haina gaikhangam na phongdokre. Manipur Human Rights Commission amatam sang na mathau tawdana leirakpaga mari leinana Manipur High Court na Chief Secretary o Nabakishore bu court ta karak na bakhangankre. License paiba kaitel fambi singi port yon fam athubada sembiu haina kwarambal nupi kaitel ge port fambi singna wakat mi fam chathakre. Amasung taragani toirak suba South Asian Games ki mairanga si Imphal da thunglakre miyoi lishing ama henbana relay da saruk yakri.